Laikhidram Moirangthem Rajit ki lying the hospital amadi masigi doctor amadi atai staff singi maikedi award pamat laiki de hana Asian Hospital gi Assistant General Manager Wangkhairapum Robert na Fongdorokli ngasi hospital asida pangthok ki pau gi mifam amada Robert na makha ta ki bada tha asigi kunmari da lambi gi khudong thiba ama thok ki badagi hospital asida numidang pung taramathoi adu aida pukhalaki bane mag pukhalap matamda mangonda alcohol gi influence laiki tungda test mayam tawru matungda maki intestine ase hore khangmada tang kunmanga da operation tawkibane operation tawdringai da mangonda laigada khudong thiba mayam adu imungi mioi singda su khangan khe lonan tang kuntarukta ranjit ki fibam phasilakta badagi kanma ngamdana laikhidabane mahakna laikhidabada imung manungi awabada su hospital asina saruk yari adubu hiram masiga mari lenana kanagumba amatana hospital asigi mingchat thiba yaba thawongi tawbi kano aina su Robert na apil tarokli imung manung yarba matungda akoina operation si tawki operation tawr matungda su imung manungi mi su explain tawgi yanghangi hairiba patient asi operation tawr matungda leitaba natraga hingba habisi akoi 50-50 gi admaina oiba chance amol aki adu moi du patient gi family da so explain tawsangi tawrba matungda akoina patient asi tang kun ga taruk ki pung ahung sai gi tarap ko matam sida leiba patient gi condition je phalak tabadagi akoina moi da su explain tawi patient je leitaba matam da su imung manung da akoina kokselaga moi da su doctor na ju explain tawi main operation je mokoi de akoi gi explorative laparotomy hai tare akoi gi accident tawu matam da akoi gi amadung de yaishan gi ba khotpa adu dagi akoi manung da leakage thorokpa ri phatau di mayam ji loin chai thorokpa hai tare ko aduna inspection thorokpa hai tare adu lau thorokpa daka tarakpa hai tare aduna oibadagi operation tawgi bani